ꯉꯁꯤꯗꯤ ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯗꯣ ꯎꯇꯤ ꯑꯁꯪꯕꯗ ꯊꯣꯡꯅꯕ ꯄꯥꯡꯈꯣꯛ ꯍꯦꯛꯄ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯑꯗꯣ ꯇꯛ ꯇꯛ ꯍꯦꯛꯆꯜꯂꯒꯦ ꯅ ꯄꯥꯡꯈꯣꯛꯅ ꯆꯤꯡꯁꯤꯟꯈꯤꯅꯤꯀꯣ ꯑꯃꯨꯛ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯨꯒꯤ ꯃꯇꯣꯟ ꯁꯤꯁꯨ ꯌꯥꯝ ꯁꯪꯕꯅꯤ ꯎꯇꯤꯗ ꯍꯥꯞꯄꯗ ꯃꯀꯥꯒ ꯒꯦ ꯂꯥꯎꯔ ꯂꯩꯔꯝꯃꯤ ꯁꯤꯅ ꯉꯁꯥꯏꯒꯤ ꯍꯦꯛꯎꯕ ꯈꯣꯛꯎꯕ ꯃꯜꯂꯨꯕ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯊꯥꯎ ꯌꯥꯛꯁꯟ ꯌꯥꯔꯦ ꯁꯤꯗ ꯐꯗꯤ ꯌꯦꯜꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯁꯤ ꯑꯣꯠꯄꯗ ꯌꯥꯝ ꯆꯣꯡꯉꯦꯕ ꯑꯗꯨꯅ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯨꯗꯨꯒꯤꯅꯤ ꯑꯇꯩ ꯀꯩꯝ ꯂꯩꯇꯦ ꯈꯨꯕꯨꯡ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯦꯜꯀꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯕꯣꯔꯥꯅꯦ ꯁꯤꯡꯖꯨ ꯃꯈꯜ 3 ꯑꯃꯅꯦ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯑꯗꯩ ꯍꯋꯥꯏ ꯃꯇꯣꯟ ꯁꯤꯡꯖꯨꯅꯦ ꯍꯥꯏꯗꯤ ꯎꯇꯤꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯖꯜꯂꯦ ꯁꯤꯗ ꯄꯥꯐꯣꯔ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯎꯇꯤꯁꯤꯗꯤ ꯃꯅꯤꯟꯒ ꯄꯣꯡ ꯄꯣꯡ ꯀꯥꯔꯤꯍꯦ ꯁꯟ ꯃꯔꯝꯗ ꯊꯝꯃꯦ ꯃꯨꯟꯕ ꯇꯥꯔꯦ ꯁꯤꯗꯤ ꯁꯤꯗꯤ ꯐꯖꯔꯦꯍꯦ ꯏꯃꯩ ꯈꯨꯍꯥꯎꯁꯤꯗꯤ ꯀꯩꯅꯣ ꯃꯩ ꯆꯠꯂꯦ ꯁꯤꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯁꯩ ꯊꯥꯔꯤꯁꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩ ꯃꯃꯤꯡ ꯀꯧꯕꯅꯣ ꯁꯤꯁꯦ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯆꯥꯗ꯭ꯔꯤꯁꯦ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯌꯨꯝꯗꯒꯤꯁꯨ ꯂꯥꯡꯉꯦꯅ ꯊꯣꯛꯂꯛꯄ
Sida lang ba gyaran tadi background ho khoi mu tok sale horen di ho copyright cha ba soidre mo si sai di berani he yum de ju lang en thorpa
ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯕꯅ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ